Stronglawbida kuki khutlai paiba singna chatharakiba bomgi attack amadi CRPF na micham ahum nomaina kaptuna hatkibage thawong adu yaningdaba phongdoktuna ngarang numidang amuko MSF poirei lemerol kohar amowoba TUC amadi Thangmeiband gi maira paibi singna nagamapal kangjabi leiraktagi Thangmeiband DM College ki nongchup thangba gate phawba maira gi khongchat chatkre khongchat aduga mari leinana Thangmeiband United Club ki President Pratap Leshang Themna hai Central Force Khurak hangdana leiriba mapham amada kuki khutlai paiba sing changsillaktuna bomgi attack chathaduna misi minat thokhan kiba haibasi yamna chingnaningai oiba amani miyamgi thawai amadi lanthum ngakpi selbigani haina leiriba Central Force leina asigumba thodok thokhalakba haibasi Central Force sing mathau tawdre takpani mathau masak khangdaba Central Force sing mayumda halanbi khro hojik state asida paliba lengak asidi center gi yaka yinduna leiba lengak ni mating yaudraba lengak asina thodok asigi matangda chapchaba phirep ama miyamda pidrabadi paliba lengak asigi mayokta miyamna akanba khongjang changsilakani India lengakna proxy force kaya sizinaduna changsilakliba lanjang asi aikhoi khangminasi Kuki sing ching dadi ipong na khutlai paiduna chatli aduga tampaktana khutlai su paijadaba khulngak pa yauramba mioi kaya case pansinduna koitan tanaraga phaba punbagi thabak chathari masina takpadi Government of India na kuki khutlai paiba singda tongshinduna proxy force oina sizinai haibasi mayek senglabani haina mahakna haikhi Tasingna tampaktadi huji leiriba irangsi tampaktasu aranba tawragadi adum dandi piba singdasu adum aranba tawragadi dandi piba adubu aikoina singi periphery dagi akoi kanagomtana khulai paira kakhatpa ngamagi sakti leite bosi leite aduga hojek singdagi di kumdara kase yana phone kumdara ka yum lakraba mafamduda kumdara kanda aduda ka phanba haibase masi yam tina central government ki kwaigi asonba masu asoibani haibase mdi sidi prithvi ki leba khudimana su yagani aduna tigalina ena tigalina hergasu ena mamin dagi tigat kadabagi mongni sidi sab chana yamna khanga bonewa adu asina ina haidani akhoi sidi proxy war sidi adum tawdra adum ina government tawre sidi nung confirm ni tasingna hojek tampaki mafam amata da kuina khulai pairaga karino satpa ngambagi kano su sungai leitewa aduga chingdadi satlibalgi maram sida adum itak ta abne sidi angang masa sahi tara surade nung loi khangaba pone aduna sidi sab saba masigi di koina haidraga su sidi hairugadi nang khangbra hairakpa yai adubu masidi ipong na uwa bot amane jai hamjage roi